DESAM Manipur Ladiba Tongan Tonganba College Singda Ahin Bamiang Tamakanda Hauzik Ladiba Collegiate Education Sida Pira Iba Sapu Singase Masi Nainara Kanda Miam da Putoa Kanda Hariba Tenariba Sigumlaba problem Singase Masi Kudimak Nainapam Tok Nanabagi Damakta Nasi Aina Mafam Infant College Sida Ekoi DESAM Head Office Ki Tim Mama Ekoi La Kanda Yanchan Kongsatama Ekoi Siamjabani Ngasigi Yanchan Kongsat Sida Ekoina Tengnajarak Pasi Kaino Hair Kanda Infant College Sida Ekoina Pung Tara Dagi Ekoi Mafam Sida Ekoi Tongi Aduga Pung Tara Dagi Hogadoriba College subject Kara Haibatare subject Kara di Ekoi Taragi Mamangda Horumba subject Kara Ekoi Tengnajai Aduga Koina Masida Changa Akanda Ihana Ekoi Principal Unagina Chang Matamda Principal Se Lairam Daba Principal Matam Sana Pung Tarada Koi College Awar Hang Gadoriba Sipauda Matam Sana Lairam Daba Ekoi Infant College Sida Ekoi Tengnagi Adumain Taldana Koi Haidiba Ekoigi Yanchan Kongsat Sida Matang Department Karadasu Ekoi Ekoi Ladiba Chatminariba Timjina Ekoi Department Ching Haibatare Haibadi Chemistry Adegi English Physics Botany Adegi Maths na chingba Infant College Sida Lairamba Department Kudimukta Koi survey Tauki Aduga Haidiba Department Ching Sida Kafam Thokpa Oza Haibatare Masida Ladiba Oza Masing Suna Karam Dabagi Ekoi Tengnaraki Amadi Masida Oza Amakak Lairamba Aduga Satra na kabam thokpa masing dudagi ka dabida satra ani phamamba ama phamamba adagi satra kun phamamba kunthra phamamba adugum laba department kara so khoidum thengnaba uki aduga hena sidai sida ekoina nga idi kaino har kanda tongan ba khoigi 4 year gi honors with research ki happy ba subject sing sida ekoini yengu matamda ka suna lairamdaba infrastructure maung marin taramdaba mayamam so ekoi uba phangi aduga ka macha amada ekoigi yamna matam sigi yamna chuna chana daba ekoigi ka amada mairoi sing laik tamhalambagi adugum laba phibam mam Infant College da koi uba phangi koina masidai sidai haining ibidi kaino har kanda 2026 yaur apawada matam sigi hauji phangiba ekoigi mairoi singna phangiba collegiate education gi Phangibi education asa masi matam siga chuna chanab education ama oiribra natra oidabra haibja ngasi aikoin Infant College sida la kanda masi asengba masakra cha aikoin uba phange hauji aikoina DESAM na 4 year half kadamni 4 year half kadamni laur zarga su Infant College size de Imphal gi mayon da leiba college asida hauji thengnari ba infrastructure de horakanda toilet facility laboratory natra library de horakanda oza ki teaching staff amadi non teaching staff tongan ba si mayam sing sida aikoina yenga kanda oza samaga ama leifam thokpada hauji lairi se oza 90 lei aduga oza 12 koi engage oina tawrakanda thamami mase gamena masigi asigum laba asoiba makak se saisida sungyeng draba amagumna Infant College sida hauji thamambagi mami sauna tari haiba tare langningi bu wafam di kaino har kanda hauji lairiba Manipur government gi director amadi commissioner natraga tongan ba koi education gi profilo pairi ba chief minister ngarang nahan masamang masfam jida la akanda college asida program yawbula ami ba masamang na 2026 aura phawda library ba Manipur government gi commissioner de horakanda Director de horakanda education ki profilo pairi ba honorable chief minister de horakanda makoina lamdam sigi collegiate education de yengiba miyeng ase masi atoki makti yamna tamthiba miyeng am oirabra haibase DESAM gi maikai digi thamningi aduga 2026 yaura phawda national education policy ki matungina collegiate education da 4 year half crop phawda 4 years si phajana phawba Mapung Pano Oza Lepam Topo Oza Lehelam Daba classroom Fazana Matik Salam Daba Masi Sahi Kaya Gamenjina 4 years happy Hidagasu Sigumba Pibam Sadana Kayam Queen Tamgada Habasa Masi Manipur Langana Nasi Wakan Kanbagi Matamadu Yore Director no Wakan Kanbay Matamdu Yore Aduga Commissioner Wakan Kanbay Matamdu Yore Hauji Ladiba Education Commissioner Se Nasi Infant College Cyber College Sida Mutang di Lakanda Masi Yang Pamtoy College Ki Ladiba Pibam Table Wang Yade Habasa Commissioner Kong the Kanbam Table walk the sum toler can the pill the tariba, Ozasing de Horkanda, Mairosing de Horkanda, Mairosing the Lauri Base, Karimba, Eriada, Mairosing the Kari Tengabadagi, Laura Imo Habse, Table the Pamiva, Kamisnana, Kangmam Changi, Asigumba, Tawong Ase, Sungsat Chalaga Yang Saloy the Boy Tardi, Commissioner, Director, Sagi Pam the Moral Ground, the Pam Tato Pam Changi Habse, the Sami Makai Taming.